Didi challa su chanu si kito pula chappi chappa. Bi pati apko ye sile changa de. Isa Paluzam Sobita ai Langjing Achoba Women Welfare Association gi member amani nahan January gi tang 8 ayuki pung 10 taramdaida Sri Langjing Achoba mamang lekaida leiba Langjing Gram Panchayat ki chairperson Sri Sorokhaibam Sija Singha gi yumda khanghaudana nongmai kapsan birambagi thodok adu yajaningte aduga amuksu karigumba yumlakta sumaina nongmai kapsan ba aki khang pibagi thawungche matungda mukhanna thokhan biganu aduga karigumba mahaki asoiba yaurbasu darkar leina wari watai sanabagi tanja leiragasu laikai gi mama oibisingi chu ma angamba mateng pangjage aduga matungda phaminabagi tanja ama chu pibiyu aduga masida karigumba phatanungda tholagana kanana aso open yaurga kanana daita pubigadage aduna yumlakta sumna nongmai kapsan bagi aki khangpi bagi thawong ase matungda amuk hanna thokhan biganu haiduna Langjing Achoba gi mama obisingi mahut sinjaraga media gi thongda amukka so hanna haijeri